Mioiba aikoina hingbada changliba sor honaba nungsit amadi thaknaba ising asi aikoigi akoibada leiriba umang wamang singpa turel na chingba mahausagi asoba khudol amane. Adubu ngasigi mioiba aikoina mahausana piriba pothok kaya asi mamal khangdana amadi kamna sijinnabana ngasidi mahausagi khalda chauna akaiba piri. Akaiba kaya ama pirakpa asina ngasidi malemgi oina ozone layer gi thickness hantarakpa amadi global warming gi chang asi noma gi asum hengalakle. National Climatic Data Center USN piba report ki matungina global warming asi 1950 gi matungdagi mayek sengna uba fanglakle. Sahi tara khudingi degree Fahrenheit 1.9 gi changda asum hengalakle. How give us a contram key study the Quena stream head said 30% estimate Kangkhiba Jaquena Prupum Pangabanina, Hojiti Laiva Sahikun contrast the Equa Turin Singsi Lorma Kangpigi Hojusu originally Imphal Turin she sometimes Prakang Bagi Pra Ising Sung Tabazaga Minutom Mokang with the Ure Iril Turin Handak Sahi Equa report away them at the Yam Pazana Kangba Turin Kong Landmung Bagi Iril Turin Upangedum the number Turin almost away Chung and the Ising matam ko yam sang no fange turen sing select ba habse ko gi turen khongi oiba adi mathaki horophang gi oiba stem sing kangre gi aso khudam ni lolona ising leinungda underground research later habi khudam yam seng hagade Ingkumza 2013 lawkiba report amagi matung ina sahi asigi manungda ising isaw marirak thoke ising isaw aduna maram oiraga Manipur apunbagi lawpham chada 52 amangata thokhanki Tampaki mafam kayada saba thong amadi yum kungi mathakta ising isaw aduna sokhanki singi khungang taretasu hairiba akanba nong na maram oiraga landslide 15 gi mathakta thoki maduda yum yauna lambi sorok kaya amasu sauna amangata thoki research adugi matung ina sahi aduda thokiba natural calamity sing adugi maru oiba maramdi umang wamang kokthokpanani haina mot piki open forest yamne oirigi mati akogi sunlight na yebi sang jam hele hetare sunlight na yebi sang hele kandri stream head aina akogi turen gi maru dole riba turen sing kangbu sang jam hengale hetare aduna akoina singda forest akogi adung mati u yamna kungna hauri mungke urum adung mati langi we ising nong live ising je ko phazal ga thambira kanda akogi water resource yam marang kaina pibi duni underground resource yam toin legi duni loilone stream da mabuk thanna aidi magi stream head ko khong samsa ising ji leira kanda turen de ising ji matik san pirapungam dun hariba umang wamang dagi fangba resource singi damak uwa yanthatpa amadi lamai thabana chingba thabak kaya sa tharakpana ngasidi mahuksa ge khal asi adukki matik chauna kaitharakle tha 12 asigi manungda lamai chakpa amadi thabagi chang asi March tha asina khwaidagi chang wangna lei mi masing hengalakpaga iroinana umang wamang kolakpagi changsu adukki matik wangkhalakli Manipur gi oina English ngani manga dagi lishingani tarahumdoi fawbagi report ki matung ina Churachandpur Tamenglong amadi Sandelna lamai thabagi sang asi ihan heli haina report piri High River district sing asigi manungda Sandel district asina lamai thabagi sang khwaidagi wangna leiri population hengalakpana maram kan namakhogi sana mathangna bagi amadi development process ta forest tainaraga forest ki leiramba resource me amsingsi mangan tahan bagi khoi chaitheng jam chonglai masigi samcham khudam oina haragadi khoi population ji hengaling ke mati khoi forest ki kokthokpagi chang ji hangale haitare sum khoi se samna da 2011 ni census ta khoi yam kanda Churachandpur district ta forest ki destruction je khoina sum yeng bukanda yamna mangki aduga tabudu population jam hengalaki aduga Tamenglong da maruina khoi population si 15% 15 guma heklap kanda forest ta 13 kuma mangbu hengki khoida ukulusum thoki samsamna da khoi population 30% population ji henglap kanda khoi forest mangbu sangji 23% guma khoi forest damage thoki mangki etare Hirmasigi matangda Directorate of Environment ki Deputy Director Brajakumar na haikibada population hengalapagi iroinana umangi saruk hantarakpa hairiba wafum ani asi punna chaminaduna leire Hiramashigi matangda chingi mafamsingda akhanaba settlement policy ama thamdabana problem asi solve tawba ngamdana leiri singmi singi hingnabagi pambai asi umang wamangi pothoksing hoibana ayamba singmi singna umang wamangda depend tawduna hinglei makoigi hingnabagi atopa pambai ama sinbidriba phawvadi umang wamang kan bahaibasi tarai ba thabakti oiroi haina mahakna mot piki
हारिबा मॉडरेटली डेंस फॉरेस्ट एरियास दा अखोई गी लेरिबा सेटलमेंट सी अदुगी मति कुंगना ताबन मोर कांदा डिस्ट्रक्शन सांगजी वांग है तारे खोदा अदुना अखोइना खानबि आबसे जोनिंग अमा अखोइना पॉलिसी में मखादा जोनिंग अमा तोथोक पिरगा सेटलमेंट एरिया सिगी तोंगानबा फम अमा पिरकांदा अखोइगी होय सिंगदा अखोइगी 90% ऑफ द टोटल पॉपुलर अखोइगी जोग्राफिकल एरिया से चिंगी लमनी चिंगी लमदा लेबि सिनाव सिंग अखोइगी लेरिबा प्रजा सिंग सी चिंगदा अखोइ सेटलमेंट तौदबा सुंगा यारोय सेटलमेंट तौबा कांदा करायदा सेटलमेंट तौगदगे विथिन द फॉरेस्ट एरिया अखोइ कराय तौगदगे रिजर्व फॉरेस्ट न कमान प्रोटेक्ट तौगदगे रिजर्व हारगदी मसी टोटली प्रोटेक्ट तौबगी मथौ ताब्रा हाबजे अखोइ दुम खंजै अदिदी मसदिदा अखोइ रिजर्व फॉरेस्ट अखोइ लेरिबा प्रजा सिंगसना इंट्रोड्यूस तौदना चंगदनबा अदि मरी मागी अकाय पीदन विंग अखोइना लेरिबा अखोइ इमीडिएट नेबर द लेरिबा प्रजा सिंग दुदा मोइना करम अल्टरनेटिव अमा लाइवलीहुड अमा पीगदगे से पीगरी पीसरा एनिमल हस्बेंडरी पिसनसरा और हॉर्टिकल्चर क्रॉपिंग द पीगदरा नत्रगन अथवा स्किल डेवलपमेंट तोरगा मखोइगी लेजिरबा ट्रेडिशनल नॉलेज सिंदुबु एनहांस तोहलगा मदु अर्निंग सोर्स म लेहंगदरा अदु सुंगना तना इको टूरिज्म की प्रोस्पेक्ट पुसन बिरागाना मखोइदु अर्निंग सोर्स म हेंगला कान फॉरेस्ट मत कोइगी सेथिंग पीदनबा खनगदरा हाइमन सिंगबा पॉलिसी अमा याम तंगाई फदबरा हाइबजे खंजै नाकलमरोमदा मणिपुर असि सहीदा लिसिंग गी चांगदा नोंग ताई अतै स्टेट सिंगदा तारिबा नोंगी चांग असिगा चांगदनरुबदा मणिपुरना अदुकी मतिक चांग वांगी अदुमकपु ngасidi अखोइ इसिंग वारी तंपाकी मफम सिंगदा चेलिबा तुरेल सिंग असिगी कैचमेंट एरिया दा होबा उवा के अमा यानथकिबना ngасidi नेचुरल प्रोसेस अमा ओइना नोंगी इसिंगबु उ पाम्बे सिंगना सुबसिंदुना थमगदबा अदु उवा सिंग यानथकिबना ngасidi तुरेल सिंगी इपुट सिंग कंसिलकली मसिना तुरेल सिंग कंसिलकपगी असौबा मरम अमा ओइरी हाइना महाकना हाइखि इसिंग लाइबा अखोइ मणिपुर से फंगिबा नोंगी सही न फंगिबा नोंग सुबगी चांग सी यंगनरोगदी इसिंग वानिंग सुंग लेतबनी खोदा 2000 मिलीमीटर की मथकता सही न फंगिबा लम से इसिंग ख्वादि फंग लम म चिंगिमनि नखोइ सुदम अदना अखोइ द वारिबसी जस्ट मागी अंडरग्राउंड रिसर्च तहुदबा मदि अखोइना वाटर हार्वेस्टिंग टाइमली वाटर हार्वेस्टिंग तहुदबी पॉलिसी म लेहौदबसी मसी असोबा अखोइगी यामना कंसर्न होइबा टॉपिक अमानी हाना ए लौजर कांदा वाटर हार्वेस्टिंग सी याम पॉलिसी में पाइखटपम तंग मथोक ताय नै थमजनी सेमगत सागतपा अमदी चौखटपगी मिंगदा ngасidi अखोइना अखोइगी अकोइबदा लेरिबा उमंग वामंग सिंग kokthokpa lamei thabana chingba thabak kaya ama chatharakpana ngasidi अखोइगी मालेमगी ओइबा अइंगसा अमदी नोंजु नुंसादा चाउना काय कया पिररि पुनमगसी खंगना खंगना अखोइना ngasisu अखोइगी अकोइबदा लेरिबा उमंग वामंग सिंग kokthokpa amadi lamei thabana chingba thabak kaya ama chathari World Environment Day numit khaktada अखोइगी उ चरा ama tharambana numit asi palan tawbugi wahanthok leite उ अमा यालबदी उ चरा अनि थाबगी वाखलोन लेइरबदा अखोइना तुंगी मिरोलगी दमक उमंग वामंग कयासी कलौबा ngमगदौरिबनी कैमरा पर्सन पोचंगबम शरद अमदी रोशन ग्लोइना पाउदमजरिबा शरद अनुबम टॉम टीवी न्यूज़ इम्फाल